Hello everyone, ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯒꯥꯏꯗꯦꯟꯁ ꯌꯦꯡꯉꯁꯤꯀꯣ, ꯒꯣꯗ ꯒꯥꯏꯗꯦꯟꯁ ꯀꯣ, ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯀꯣ, ꯑꯁꯤꯒ ꯂꯣꯏꯅ ꯄꯨꯜꯂꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯣꯁ ꯀꯔꯤ ꯏꯁꯥꯒꯤ ꯑꯣꯏꯕꯀꯣ, ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯛꯀꯤ ꯌꯦꯡꯉꯁꯦꯕ, ꯀꯩꯁꯨꯝꯇ ꯃꯤꯒꯤ ꯌꯦꯡꯉꯔꯣꯏꯁꯤꯀꯣ, ꯅꯣ ꯀꯣꯟꯇꯦꯛ ꯑꯦꯛꯁ ꯑꯗꯣ ꯉꯁꯤ ꯌꯦꯡꯉꯔꯣꯏꯁꯤꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯣ, ꯏꯁꯥꯒꯤ ꯏꯅꯤꯁꯤꯌꯦꯜ ꯅꯦꯝꯗ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯔꯣ, ꯁꯦ ꯒ꯭ꯔꯨꯞ 1 ꯑꯦꯟ ꯒ꯭ꯔꯨꯞ 2 ꯀꯣ, ꯑꯗꯣ ꯒ꯭ꯔꯨꯞ 1ꯗꯒꯤ ꯍꯧꯔꯁꯤꯀꯣ꯫ ꯁꯤꯗ ꯏꯁꯥꯒꯤ ꯃꯤꯡꯗꯣ ꯈꯟꯕꯤꯔꯣꯀꯣ, ꯑꯗꯩꯗꯤ ꯏꯁꯥꯒꯤ ꯒꯥꯏꯗꯦꯟꯁ ꯌꯦꯡꯉꯁꯦꯕꯀꯣ꯫ ꯏꯁꯥꯒꯤ ꯒꯥꯏꯗꯦꯟꯁ, ꯏꯁꯣꯔꯒꯤ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯀꯣ, ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯂꯩꯒꯦ? ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ, ꯌꯨꯅꯤꯚꯔꯁ ꯄ꯭ꯂꯤꯁ ꯒꯥꯏꯗ꯫ ꯁꯣꯝꯁꯦꯀꯣ, ꯀꯩ ꯍꯥꯏꯅꯤ, ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤ, ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯔꯤꯒ꯭ꯔꯦꯠ, ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯈꯟꯅ ꯂꯩꯌꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣꯅꯦ, ꯄꯥꯁꯀꯤ ꯐꯪꯍꯧꯗꯕ ꯈꯪꯗꯦ, ꯄꯥꯁꯀꯤꯗ ꯑꯗꯨꯝ ꯈꯟꯅ ꯂꯩꯌꯦ ꯃꯁꯦꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯅꯪꯅꯗꯤ ꯈꯜꯂꯦ, ꯏꯁꯣꯔꯁꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗ꯭ꯔ ꯃꯥꯅꯦ, ꯏꯁꯣꯔꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯝꯇ ꯎꯕꯤꯗ꯭ꯔꯦ, ꯑꯩꯗꯤ ꯏꯁꯣꯔ ꯂꯩꯇ꯭ꯔ ꯃꯥꯅꯦ ꯀꯥꯏꯅ ꯅꯪ ꯈꯟꯖꯩꯌꯦꯕꯀꯣ꯫ ꯑꯗꯣ ꯈꯟꯒꯅꯣꯕꯀꯣ, ꯁꯦ ꯅꯪꯒꯤ ꯀꯞꯄꯤꯌꯦꯕꯀꯣ, ꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯣꯁ, ꯅꯪꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦल ꯂꯣꯁꯁꯨ ꯑꯣꯏ ꯀꯣ, ꯑꯕꯥꯎꯠ ꯄꯥꯁ, ꯊꯤꯡꯀꯤꯡ ꯑꯕꯥꯎꯠ ꯄꯥꯁ ꯀꯣ, ꯌꯥꯝꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯅꯪꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ, ꯀꯔꯤ ꯍꯥꯏꯗꯤ ꯄꯥꯁꯀꯤ ꯅꯪ ꯀꯦꯔꯤꯌꯔꯗꯁꯨ ꯅꯪ ꯂꯣꯁ ꯆꯥꯈꯤꯕꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯂꯣꯁ ꯆꯥꯈꯤꯕꯗꯣꯀꯣ, ꯑꯗꯒꯤ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯅꯪꯈꯤꯕ, ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯤꯅ ꯅꯪꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯈꯟꯅ ꯂꯩꯕꯗꯣꯀꯣ꯫ ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯦ ꯑꯁꯤꯗꯒꯤ ꯈꯔ ꯃꯨꯚ ꯑꯣꯟ ꯑꯣꯏꯔꯛꯑꯣ, ꯅꯪꯉꯣꯟꯗ ꯑꯐꯕ ꯀꯞꯄꯤꯔꯤꯌꯦ ꯌꯨꯅꯤꯚꯔꯁꯅꯀꯣ, ꯏꯁꯣꯔꯅ ꯄꯤꯌꯦꯕꯀꯣ꯫ ꯑꯗꯣ ꯅꯪ ꯎꯗꯦ, ꯌꯦꯡꯗꯦ, ꯁꯦ ꯅꯪ ꯔꯤꯖꯜꯠ ꯑꯃ ꯏꯐꯪ ꯐꯪꯗꯦ, ꯅꯪꯒꯤ ꯀꯩ ꯍꯥꯏꯅꯤ, ꯀꯦꯔꯤꯌꯔꯗ ꯔꯤꯖꯜꯠ ꯐꯪꯗꯕꯗꯣ, ꯐꯥꯏꯅꯥꯟꯁꯤꯌꯦꯜꯃꯇꯥꯡꯗꯁꯨ ꯅꯪ ꯌꯥꯝꯅ ꯍꯣꯠꯅꯕꯗꯤ ꯀꯟꯖꯩ ꯅꯪꯁꯦꯀꯣ, ꯍꯥꯏꯗꯤ ꯅꯤꯡꯕꯁꯦ ꯏꯊꯨꯡ ꯊꯨꯡꯗꯕꯀꯣ꯫ ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤꯀꯣ, ꯅꯪ ꯍꯣꯠꯅꯔꯤꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ, ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ, ꯍꯥꯏꯗꯤ ꯅꯪ ꯔꯤꯖꯜꯠ ꯐꯪꯗꯦꯕ ꯍꯧꯖꯤꯛꯀꯣ꯫ ꯑꯗꯣ ꯀꯤꯞ ꯇ꯭ꯔꯥꯏꯡ, ꯗꯣꯟ ꯒꯤꯞ ꯑꯞ, ꯊꯥꯗꯣꯛꯄꯤꯒꯅꯨ, ꯀꯤꯞ ꯇ꯭ꯔꯥꯏꯡ, ꯅꯪꯅ ꯍꯣꯠꯅꯕ ꯀꯜꯂꯒꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤꯅꯦꯀꯣ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤ, ꯅꯪꯒꯤ ꯄꯥꯝꯕꯩ, ꯅꯪꯒꯤ ꯍꯤꯡꯅꯕ ꯄꯥꯝꯕꯩ ꯄꯤꯅꯦꯕꯀꯣ꯫ ꯁꯦ ꯗꯣꯟ ꯒꯤꯞ ꯑꯞ, ꯀꯤꯞ ꯇ꯭ꯔꯥꯏꯡ ꯀꯣ, ꯑꯗꯩꯗꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ, ꯅꯪ ꯉꯁꯥꯏ ꯍꯣꯠꯅꯕ ꯀꯟꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯈꯤꯕꯁꯦꯀꯣ, ꯁꯤ ꯌꯨꯅꯤꯚꯔꯁꯅ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯄꯤꯅꯤ ꯍꯥꯏꯔꯤ, ꯑꯣꯄꯣꯔꯆꯨꯅꯤꯇꯤ, ꯁꯛꯁꯦꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯀꯣ꯫ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯂꯣꯠꯁ ꯑꯣꯐ ꯏꯃꯣꯁꯅꯦꯜ ꯄ꯭ꯔꯣꯄꯣꯖꯦꯜꯁ, ꯅꯪꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯂꯥꯛꯀꯅꯤ꯫ ꯁꯦ ꯅꯪ ꯌꯥꯝ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯋꯦꯀꯣ, ꯅꯪꯁꯦ ꯍꯧꯖꯤꯛꯀꯥꯟ ꯀꯔꯤ ꯍꯥꯏꯅꯤ, ꯌꯥꯝ ꯑꯣꯚꯔ ꯊꯤꯡꯀꯤꯡꯁꯨ ꯇꯧꯕ ꯅꯪꯁꯦꯀꯣ, ꯄꯥꯁꯀꯤꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣꯀꯣ, ꯁꯨꯡꯀꯥꯎ ꯀꯥꯎ ꯉꯝꯗꯕꯗꯣ, ꯂꯦꯠ ꯒꯣ ꯇꯧ ꯉꯝꯗꯦꯕ ꯅꯪꯁꯦ, ꯉꯁꯥꯏꯒꯤ ꯄꯥꯁꯀꯤꯗꯣ ꯑꯗꯨꯝ ꯎꯪꯁꯟ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯀꯦꯔꯤꯌꯔꯗ ꯅꯪꯅ ꯑꯐꯕ ꯐꯪꯅꯤꯡꯉꯤꯕ, ꯅꯨꯡꯉꯥꯏꯅꯤꯡꯉꯤꯕ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯇꯥꯡꯗꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯤꯕꯗꯣ ꯅꯪ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ? ꯄꯥꯁꯀꯤꯗꯣ ꯅꯪ ꯈꯔ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯈ꯭ꯔꯣꯕ, ꯁꯦ ꯈꯔꯁꯨ ꯏꯁꯣꯔꯗ ꯁꯤꯟꯅꯊꯣꯛꯑꯣ, ꯏꯁꯣꯔ ꯄ꯭ꯔꯚꯨ ꯅꯪꯅ ꯈꯪꯉꯤꯀꯣ, ꯏꯁꯣꯔꯅꯒꯤ ꯂꯤꯂꯥꯅꯤ, ꯏꯁꯣꯔ ꯅꯪꯅ ꯑꯐꯕꯗ ꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯅꯅꯦꯀꯣ, ꯈꯔꯁꯨ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯑꯣꯕ ꯏꯁꯣꯔꯗꯀꯣ꯫ ꯁꯤꯅꯤꯁꯦ, ꯗꯣꯟ ꯕꯤ ꯏꯃꯦꯆꯣꯔ, ꯅꯪꯁꯦ ꯈꯔ ꯏꯃꯦꯆꯣꯔꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯅꯍꯥ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ꯫ ꯑꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤꯀꯣ, ꯆꯍꯤ 18 to 60 ꯐꯥꯎ ꯌꯦꯡꯉꯦ ꯑꯁꯤꯒꯨꯝꯕ ꯔꯤꯗꯤꯡꯁꯦ, ꯑꯩꯒꯤ ꯔꯤꯗꯤꯡꯁꯦꯀꯣ꯫ ꯑꯗꯣ ꯑꯗꯨꯝ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ, ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯣꯐꯔ ꯑꯃꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ, ꯅꯪꯉꯣꯟꯗꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯐꯔ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯑꯣꯐꯔ ꯂꯥꯛꯀꯅꯦꯕ, ꯏꯟꯇꯔꯚꯤꯌꯨ ꯊꯥꯔ ꯂꯥꯎꯕꯨ ꯍꯥꯏꯔꯣ, ꯏꯟꯇꯔꯚꯤꯌꯨꯒꯤ ꯈꯪꯗꯦ ꯁꯥ ꯈꯪꯗꯦ ꯂꯥꯛꯑꯦꯕꯀꯣ꯫ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗ, ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕꯤꯒꯅꯨꯀꯣ, ꯍꯥꯏꯗꯤ ꯈꯔ ꯏꯃꯦꯆꯣꯔꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯣ ꯇꯣꯛꯄꯤꯕ ꯇꯥꯕ ꯀꯣ꯫ ꯌꯥꯝ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯋꯦ ꯅꯪꯁꯦ, ꯑꯗꯩꯗꯤ ꯀꯅꯥꯝꯒꯁꯨ ꯃꯤꯒꯁꯨ ꯇꯤꯟꯅꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ, ꯍꯥꯏꯗꯤ ꯁꯦ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯁꯦ, ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ ꯍꯥꯏꯕꯕꯨꯅꯦꯀꯣ, ꯅꯪ ꯁꯨꯃꯥꯏꯅ ꯁꯦꯠꯅꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯗꯤ, ꯅꯪ ꯁꯤꯒ ꯌꯨꯅꯤꯚꯔꯁꯅ ꯄꯤꯔꯤꯁꯦ ꯅꯪ ꯀꯩꯁꯨ ꯎꯁꯟꯅꯗꯅ ꯂꯩꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯐꯪꯒꯅꯤ? ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯏꯁꯄꯣꯁꯇꯅꯦꯀꯣ, ꯌꯥꯝꯅ ꯑꯐꯕ ꯀꯔꯤ ꯍꯥꯏꯅꯤ, ꯑꯗꯨꯗꯤ ꯄꯤꯅꯤ ꯍꯥꯏꯔꯦꯀꯣ, ꯅꯪꯒꯤ ꯗꯦꯕꯂꯞꯃꯦꯟ, ꯆꯥꯎꯈꯠ ꯂꯝꯕꯤꯗꯀꯣ꯫ ꯑꯗꯣ ꯅꯪꯁꯦ ꯌꯥꯝꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤ, ꯀꯣꯟꯅꯒꯤ ꯄꯨꯟꯁꯤꯗꯅꯦꯀꯣ, ꯅꯪꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯦꯆꯣꯔ ꯂꯦꯚꯦꯜꯗꯒꯤꯗꯤ ꯅꯪ ꯃꯦꯆꯣꯔꯗꯤ ꯑꯣꯏꯔꯛꯈꯤꯅꯤ ꯅꯪꯁꯦꯀꯣ꯫ ꯑꯗꯣ ꯅꯪꯒꯤ ꯃꯊꯧꯅꯥꯗꯣ ꯎꯠꯂꯣ ꯍꯥꯏꯀꯣ ꯏꯁꯣꯔꯅꯀꯣ, ꯅꯪ ꯃꯊꯧꯅꯥ ꯎꯠꯂꯣ, ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯍꯩꯕ ꯀꯔꯤꯅꯣ, ꯅꯪ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯣꯕ, ꯁꯣ ꯇꯧꯑꯣꯕ, ꯅꯪ
ꯃꯊꯧꯅꯥ ꯂꯩꯌꯣꯕ ꯑꯗꯨꯏꯗꯤ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯅꯪꯒꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯝꯕꯤ ꯄꯤꯅꯦꯕꯁꯦ ꯄꯤꯔꯦꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯤꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯪꯁꯦ ꯈꯔ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯒꯤ ꯑꯗꯨꯝꯕ ꯈꯇꯪꯁꯨ ꯊꯣꯛꯂꯛꯎ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯑꯗꯨꯗꯣ ꯈꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯇꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯒꯁꯨ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯂꯩꯀꯥꯏꯀꯣ ꯈꯇꯪ ꯅꯪꯒꯤ ꯋꯥꯔꯛ ꯄ꯭ꯂꯦꯁꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯗꯁꯨ ꯃꯤꯒ ꯈꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯝꯕꯁꯨ ꯈꯔ ꯎꯏꯀꯣ ꯑꯗꯣ ꯂꯥꯁꯀꯤ ꯃꯦꯁꯦꯖꯇꯗꯤ ꯒꯨꯗ ꯑꯐꯕ ꯊꯣꯛꯂꯛꯑꯦꯀꯣ ꯅꯪ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯉꯝꯅ ꯉꯝꯅꯕ ꯆꯠꯂꯛꯀꯅꯤ ꯍꯥꯏꯔꯦꯕ ꯌꯨꯅꯤꯚꯔꯁꯅꯀꯣ ꯅꯪ ꯉꯝꯅ ꯉꯝꯅꯕ ꯆꯠꯄ ꯇꯝꯃꯣ ꯑꯗꯨꯒ ꯂꯥꯁꯇꯁꯦ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯑꯦꯛꯁꯟ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯚꯦꯜ ꯇꯧ ꯍꯥꯏꯕꯁꯨ ꯂꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄꯒꯤꯀꯣ ꯑꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯁꯀꯤꯁꯦ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯅꯪꯒꯤ ꯑꯐꯕꯗꯤ ꯑꯗꯨꯝ ꯅꯪꯅ ꯍꯣꯠꯅꯖꯔꯤꯗꯣ ꯋꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯗꯣ ꯑꯗꯨꯗꯣ ꯄꯤꯈ꯭ꯔꯕꯁꯦ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯊꯥꯗꯣꯛꯀꯗꯕ ꯍꯥꯏꯕꯕꯨ ꯁꯨꯃꯥꯏꯅ ꯃꯤꯒ ꯉꯥꯏꯇꯅ ꯑꯥꯔꯒꯨꯃꯦꯟꯁ ꯇꯧꯕ ꯅꯨꯡꯉꯥꯏꯅꯗꯕ ꯋꯥꯔꯛ ꯄ꯭ꯂꯦꯁꯇ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯇꯪ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ ꯑꯁꯤꯁꯦ ꯅꯪꯒꯤ ꯌꯥꯝ ꯃꯊꯧꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤ ꯂꯥꯡꯁꯨ ꯅꯪꯁꯦ ꯀꯌꯥ ꯄꯨꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯈꯔ ꯍꯥꯏꯗꯤ ꯌꯥꯝ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕꯗꯣ ꯅꯁꯥ ꯅꯥꯊꯟꯗꯀꯣ ꯑꯁꯤꯗꯩꯁꯨ ꯅꯪ ꯈꯇꯪ ꯊꯣꯔꯛ ꯇꯥꯏꯀꯣ ꯑꯗꯣ ꯁꯦ ꯂꯥꯁꯇ ꯅꯪꯒꯤꯗꯤ ꯑꯐꯕ ꯄꯤꯔꯦꯕꯁꯦ ꯀꯣ ꯅꯪꯒꯤ ꯑꯐꯕ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯀꯦꯔꯤꯌꯔꯗꯁꯨ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯂꯣꯏꯅ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁ ꯀꯣ ꯁꯤꯅꯤ ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣ ꯄꯥꯁꯀꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯐꯕꯗꯣ ꯂꯧꯁꯜꯂꯣ ꯍꯥꯏꯀꯣ ꯁꯤꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯇꯨꯒꯤꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯒꯣꯗ ꯒꯥꯏꯗꯦꯟꯁ ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯇꯦꯔꯣꯠꯀꯤ ꯃꯇꯥꯡꯗ ꯌꯦꯡꯉꯁꯦꯕꯀꯣ ꯑꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯃꯦꯕꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯆꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯆꯥꯟꯅꯔꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯑꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯈꯔ 70% ꯆꯥꯟꯅꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯒꯥꯏꯗꯦꯟꯁꯁꯦ ꯂꯧꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯌꯦꯡꯕꯤꯌꯣ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯒꯥꯏꯗꯦꯟꯁ ꯌꯦꯡꯉꯁꯦꯕ ꯉꯁꯤꯗꯤ ꯑꯩ ꯅꯣ ꯀꯣꯟꯇꯦꯛ ꯑꯦꯛꯁ ꯑꯗꯨꯝꯕꯗꯣ ꯀꯩꯁꯨꯝ ꯌꯦꯡꯗ꯭ꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯒꯥꯏꯗꯦꯟꯁ ꯈꯛ ꯌꯦꯡꯉꯁꯦꯕꯀꯣ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕꯕꯨ ꯁꯤꯅꯤꯀꯣ ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ ꯁꯣꯝꯁꯦ ꯄꯥꯁꯇꯅꯦꯀꯣ ꯃꯤꯅꯒ ꯅꯪꯒꯤ ꯉꯥꯡꯁꯛꯄ ꯇꯥꯕꯤ ꯈꯣꯠꯄꯤꯗꯕ ꯅꯪꯉꯣꯟꯗ ꯃꯋꯥ ꯂꯧꯕꯤꯗꯕ ꯊꯧ ꯁꯥꯕꯤꯗꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯅꯪꯉꯝꯕ ꯌꯥꯏꯕꯀꯣ ꯅꯪꯒꯤ ꯋꯥꯁꯦ ꯏꯇꯥ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕꯀꯣ ꯑꯗꯨꯗꯣ ꯅꯪꯒꯤ ꯋꯥꯒꯗꯤ ꯑꯗꯨꯝ ꯃꯤꯅ ꯇꯥꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯅ ꯗꯦꯁꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯪꯁꯦ ꯊꯥꯖꯕꯒꯤ ꯀꯩꯅꯣꯁꯦ ꯋꯥꯠꯄ ꯃꯤꯅ ꯍꯦꯛꯇ ꯊꯥꯖꯕ ꯊꯨꯒꯥꯏꯕꯤꯔꯝꯕꯗꯣ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯕꯗꯣ ꯅꯪꯉꯣꯟꯗꯀꯣ ꯑꯁꯤ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯛꯄꯅꯤꯀꯣ ꯅꯪꯒꯤ ꯇ꯭ꯔꯁ ꯏꯁꯨ ꯅꯪꯅ ꯇꯧꯔꯨꯕꯗ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅೋ ꯃꯔꯝꯗꯤ ꯅꯪ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯜꯐ ꯂꯞ ꯇꯧꯗꯦꯕ ꯁꯦꯜꯐ ꯂꯞꯇ ꯈꯔ ꯐꯣꯀꯁ ꯇꯧꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯁꯇ꯭ꯔꯤꯛ ꯗꯤꯁꯤꯖꯟꯗ ꯂꯩꯔꯒꯗꯤ ꯁꯦꯜꯐ ꯂꯞꯇ ꯐꯣꯀꯁ ꯇꯧꯔꯒꯗꯤ ꯃꯤ ꯀꯅꯥꯝ ꯅꯪꯉꯣꯟꯗ ꯍꯦꯟꯖꯟꯕ ꯉꯝꯃꯣꯏꯑꯕ ꯃꯤ ꯀꯅꯥꯝ ꯅꯪꯉꯣꯟꯗ ꯍꯦꯟꯖꯟꯕ ꯉꯝꯃꯣꯏꯑꯕ ꯀꯣ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯦꯀꯣ ꯁꯤ ꯅꯪꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯉꯁꯥꯏꯒꯤ ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯜꯐ ꯂꯞꯇ ꯐꯣꯀꯁ ꯇꯧꯈꯤꯕꯗꯅꯤꯀꯣ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯃꯤꯅ ꯅꯪꯒꯤ ꯇꯥꯕꯤꯗꯕ ꯈꯪꯕꯤꯗꯕ ꯅꯪꯒꯤ ꯊꯥꯖꯕ ꯋꯥꯠꯄ ꯅꯪꯁꯦ ꯃꯤꯅ ꯑꯗꯨꯝ ꯙꯣꯀꯥ ꯇꯧꯕꯤꯔꯝꯕꯗꯣꯀꯣ ꯊꯣꯛ ꯇꯧꯔꯝꯕꯗꯣꯀꯣ ꯑꯗꯣ ꯅꯪꯅ ꯅꯁꯥꯒꯤ ꯀꯩꯅꯣꯁꯦꯀꯣ ꯉꯥꯛꯅ ꯆꯠꯂꯒꯗꯤ ꯃꯤꯅꯁꯨ ꯀꯅꯥꯝ ꯉꯝꯃꯣꯏꯕ ꯀꯔꯤꯝ ꯅꯪꯉꯣꯟꯗꯀꯣ ꯑꯗꯩꯗꯤ ꯅꯪꯒꯤꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅꯁꯨꯅꯦ ꯅꯪꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯤꯟꯅꯁꯟꯅꯔꯒ ꯅꯪꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯁꯟꯅꯔꯒ ꯍꯦꯛꯇ ꯅꯪꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯇꯧ ꯊꯅꯝꯕꯗꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯃꯆꯨ ꯑꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯪꯁꯦ ꯐꯪꯅꯤꯡꯉꯦꯕ ꯅꯪꯒꯤ ꯅꯅꯥꯛꯇꯅ ꯑꯃ ꯇꯧꯔꯝꯒꯅꯤ ꯑꯁ꯭ꯋꯥꯏ ꯆꯠꯂꯒꯅ ꯋꯥꯈꯜ ꯃꯑꯣꯡ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯪꯅꯔꯝꯒꯅꯦꯕ ꯅꯪꯀꯣ ꯋꯥꯈꯜ ꯃꯆꯨ ꯑꯣꯟꯕꯀꯣ ꯑꯗꯣ ꯁꯦ ꯀꯣꯟꯅꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯋꯥꯔꯤꯗꯣ ꯀꯦꯔꯤꯌꯔꯒꯤ ꯋꯥꯔꯤꯗꯣꯀꯣ ꯁꯦ ꯅꯪ ꯀꯣꯟꯅ ꯀꯨꯏꯅ ꯑꯃ ꯑꯣꯏꯔꯛꯈꯤꯅꯤꯀꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯁꯦ ꯋꯥꯈꯜꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯅꯪꯉꯣꯟꯗ ꯐꯤꯜꯇꯤ ꯅꯦꯆꯔꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕꯕꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯋꯥꯈꯜꯗ ꯃꯑꯣꯡ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯐꯥꯔꯁꯇ
ꯏꯁꯣꯔꯒ ꯀꯅꯦꯛꯁꯟ ꯑꯣꯏꯕꯤꯌꯣꯕ ꯅꯪꯁꯦ ꯏꯁꯣꯔꯁꯨ ꯈꯔ ꯅꯤꯡꯕ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯉꯣ ꯀꯅꯥꯗꯕꯨ ꯑꯣꯏꯔꯤꯕ ꯅꯪꯁꯦ ꯏꯁꯣꯔꯒ ꯀꯅꯦꯛꯁꯟ ꯑꯣꯏꯕꯤꯌꯣꯕꯀꯣ ꯏꯁꯣꯔꯗ ꯊꯥꯖꯗꯕ ꯃꯤꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯑꯩ ꯑꯗꯨꯝꯕ ꯊꯥꯖꯗꯦ ꯑꯗꯨ ꯇꯥꯔꯅ ꯈꯔ ꯂꯥꯏꯊꯣꯛꯄꯗꯣꯀꯣ ꯑꯗꯣ ꯏꯁꯣꯔꯒ ꯈꯔ ꯀꯅꯦꯛꯁꯟ ꯑꯣꯏꯕꯤꯌꯣ ꯐꯥꯔꯁꯇꯀꯣ ꯑꯗꯨꯒꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒ ꯀꯅꯦꯛꯁꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔ ꯅꯤꯡꯕꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯪꯁꯦ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯅꯪꯁꯦ ꯃꯑꯣꯡ ꯐꯖꯕꯁꯨ ꯄꯥꯝꯃꯦꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪ ꯐꯪꯉꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒ ꯀꯅꯦꯛꯁꯟ ꯂꯩꯔꯒꯗꯤ ꯏꯁꯣꯔꯗ ꯊꯥꯖꯔꯒꯗꯤ ꯏꯁꯣꯔꯗꯨꯗ ꯅꯤꯖꯔꯒꯗꯤ ꯅꯪꯅ ꯍꯣꯠꯅꯕ ꯀꯜꯂꯒꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏ ꯐꯪꯉꯛꯀꯅꯦꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯐ꯭ꯂꯔꯇꯤ ꯅꯦꯆꯔꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔ ꯕꯤꯍꯦꯕꯤꯌꯔ ꯂꯩꯕꯗꯣ ꯑꯗꯣ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯦꯀꯣ ꯅꯪ ꯀꯨꯏꯅ ꯑꯣꯏꯔꯛꯈꯤꯅꯦꯕꯀꯣ ꯀꯨꯏꯅꯃꯗꯤ ꯑꯣꯏꯔꯛꯈꯤꯅꯤ ꯅꯪꯁꯦ ꯑꯗꯣ ꯀꯩꯅꯣ ꯁꯤ ꯊꯣꯛꯏꯁꯤꯅꯗꯤ ꯅꯪꯉꯣꯟꯗꯅꯦꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯂꯦꯖꯤꯅꯦꯁ ꯅꯪꯁꯦ ꯌꯥꯝ ꯇꯜꯂꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤꯒꯤꯅꯣ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯗ ꯌꯥꯝ ꯇꯜꯂꯦ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯨꯅꯤꯚꯔꯁꯅ ꯅꯪ ꯑꯗꯨꯝ ꯄꯤꯔꯤꯅꯦꯕ ꯅꯪꯉꯣꯟꯗꯀꯣ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯈꯪꯕꯤꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯨ ꯊꯕꯛꯇ ꯗꯥꯎ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔ ꯅꯪ ꯌꯥꯝ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯄꯤꯌꯦꯕꯁꯦ ꯏꯁꯣꯔꯅꯗꯤ ꯑꯗꯨꯝ ꯄꯤꯔꯤꯅꯦꯕ ꯑꯐꯕꯁꯦ ꯌꯨꯅꯤꯚꯔꯁꯅꯀꯣ ꯄꯤꯔꯁꯨ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯂꯦꯖꯤꯅꯦꯁ ꯑꯣꯏꯕ ꯅꯪꯒꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯗ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯑꯣꯡꯗꯣ ꯅꯪ ꯂꯦꯖꯤꯅꯦꯁ ꯑꯣꯏꯕ ꯌꯦꯡꯗꯕ ꯊꯧ ꯁꯥꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯅꯪ ꯅꯁꯥꯅ ꯂꯧꯖꯗꯕꯒꯤ ꯋꯥꯅꯦꯕ ꯀꯣ ꯁꯤꯒꯁꯨ ꯂꯩꯔꯁꯦ ꯅꯪꯁꯦ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯑꯁꯨꯝꯕ ꯕꯤꯍꯦꯕꯤꯌꯔ ꯃꯑꯣꯡ ꯃꯇꯧ ꯂꯦꯖꯤꯅꯦꯁ ꯑꯣꯏꯔꯤꯕ ꯃꯈꯩ ꯅꯉꯣꯟꯗ ꯃꯤꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯈꯩꯅꯦꯀꯣ ꯅꯉꯣꯟꯗ ꯃꯤꯅ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯤꯇꯤꯡ ꯇꯧꯕꯤꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯁꯨꯅꯦꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯇꯥꯡꯗꯁꯨ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯡꯖꯕ ꯃꯤꯅ ꯑꯗꯨꯝ ꯅꯪꯒꯤ ꯀꯥꯟꯅꯕꯗꯨꯗ ꯂꯧꯊꯣꯛꯑꯒ ꯆꯠꯈꯤꯕ ꯃꯤꯗꯣꯀꯣ ꯆꯦꯟꯈꯤꯕ ꯑꯗꯨꯝꯕꯁꯨ ꯀꯌꯥ ꯐꯪꯅꯔꯛꯄ ꯌꯥꯏꯑꯕꯀꯣ ꯁꯤꯅꯤ ꯅꯪ ꯑꯗꯨꯝ ꯍꯦꯡ ꯑꯣꯏꯅ ꯏꯁꯇꯛ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯣ ꯂꯥꯁꯇꯕꯨꯗꯤ ꯌꯨꯅꯤꯚꯔꯁꯇꯒꯤ ꯃꯦꯁꯦꯖ ꯌꯦꯡꯒꯦ ꯑꯝꯇꯪ ꯏꯁꯇꯛ ꯑꯣꯏꯕ ꯁꯨꯝꯕ ꯋꯥꯈꯜꯁꯦ ꯅꯪ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯣꯔꯤ ꯁꯤ ꯑꯃꯨꯛꯀꯁꯨ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯂꯥꯟꯕ ꯄꯨꯝꯅꯃꯛꯇꯣ ꯑꯗꯣ ꯂꯔꯅꯤꯡ ꯐ꯭ꯔꯣꯝ ꯄꯥꯁ ꯑꯩꯒꯤ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯈꯤꯕ ꯃꯤꯁꯇꯦꯛ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯇꯝꯖꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯣꯕ ꯑꯩꯗꯤ ꯄꯔꯥ ꯃꯌꯥꯝ ꯑꯃ ꯇꯝꯃꯛꯑꯦ ꯍꯥꯏꯅ ꯈꯜꯂꯣꯕꯀꯣ ꯄꯔꯥ ꯃꯌꯥꯝ ꯑꯃ ꯇꯝꯃꯛꯇꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤ ꯌꯥꯝ ꯈꯪꯉꯕꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯣꯡ ꯄꯥꯔꯁꯟ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯣꯕꯀꯣ ꯑꯗꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯉꯁꯥꯏꯒꯤꯁꯦ ꯅꯪꯒꯤ ꯄꯥꯁꯇ ꯑꯣꯏꯈꯤꯕꯁꯤꯡꯁꯤꯅ ꯅꯪ ꯁꯤꯁꯦ ꯄꯥꯁꯀꯤ ꯑꯀꯤꯕꯁꯤ ꯂꯩꯕꯅꯦꯕ ꯄꯥꯁꯇ ꯅꯪ ꯌꯥꯝ ꯀꯤ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯆꯤꯇꯤꯡ ꯇꯧꯔꯝꯕ ꯍꯦꯡ ꯑꯣꯏꯍꯟ ꯊꯅꯝꯕ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯊꯣꯛꯏꯁꯦ ꯀꯗꯥꯏ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔ ꯊꯅꯝꯕꯗꯣ ꯍꯥꯏꯗꯤ ꯐꯥꯁꯤꯜꯂ ꯊꯅꯝꯕꯗꯣ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝ ꯐꯪꯅꯔꯝꯒꯅꯤ ꯅꯪꯁꯦꯀꯣ ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯏꯁꯀꯦꯌꯔ ꯑꯣꯏꯅ ꯂꯩ ꯑꯗꯣ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯍꯥꯏꯗꯤ ꯑꯂꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕ ꯑꯗꯨꯗꯨꯅꯁꯨ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯕꯅꯦꯕ ꯀꯤꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯣꯏꯀꯣ ꯅꯪꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦꯀꯣ ꯌꯨꯅꯤꯚꯔꯁꯅꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯛꯀꯅꯤ ꯀꯨꯏꯅ ꯑꯃ ꯑꯣꯏꯔꯛꯈꯤꯅꯤ ꯅꯪ ꯃꯇꯝ ꯑꯃꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯛꯈꯤꯅꯤꯀꯣ ꯁꯄꯣꯔꯠ ꯅꯪꯉꯣꯟꯗ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯉꯣꯟꯗ ꯁꯄꯣꯔꯠ ꯄꯤꯕꯤꯕ ꯑꯗꯨꯝꯕ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯔꯤꯀꯣ ꯁꯤꯅꯤ ꯂꯣꯏꯔꯦ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯔꯤꯗꯤꯡꯁꯦ ꯈꯔꯗꯤ ꯂꯣꯡ ꯑꯣꯏꯕꯅꯤꯀꯣ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯕꯥꯏ ꯏꯆꯤꯜ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯑꯁꯤꯅꯤ ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦꯀꯣ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏ ꯑꯃ ꯃꯌꯥꯝ ꯍꯥꯏꯅꯀꯣ ꯑꯗꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯗꯤ ꯌꯦꯡꯕꯗꯣ ꯑꯗꯨꯗꯣ ꯀꯌꯥ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯚ꯭ꯌꯨꯁ ꯀꯥꯗꯕ ꯑꯗꯨꯒꯨꯝꯕꯗꯣꯀꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯒꯣꯗ ꯒꯥꯏꯗꯦꯟꯁꯀꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯌꯨꯅꯤꯚꯔꯁꯀꯤ ꯒꯥꯏꯗꯦꯟꯁꯀꯤꯁꯤꯗ ꯀꯣ ꯁꯤꯅꯤ